ꯊꯣꯡꯅꯥꯎ ꯃꯄꯥ ꯆꯞ ꯆꯥꯅ ꯁꯥꯡꯂꯕ ꯃꯁꯝ ꯊꯥꯗꯣꯛꯇꯨꯅ ꯅꯣꯡꯃꯤ ꯇꯧꯗꯨꯅ ꯐꯝꯂꯤꯕꯤ ꯊꯥꯁꯅꯥꯕꯨ ꯆꯤꯡꯂꯦꯟꯅ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ꯫ ꯊꯥꯁꯅꯥꯁꯨ ꯊꯣꯏꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯩ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯆꯤꯡꯂꯦꯟ ꯂꯦꯞꯄꯗꯨ ꯎꯔꯗꯨꯅ ꯅꯣꯛꯐꯦ ꯇꯧꯔꯒ ꯃꯤꯠꯆꯤ ꯈꯜꯂꯛꯏ꯫ ꯉꯥꯌꯥꯛ ꯑꯗꯨ ꯆꯤꯡꯂꯦꯟꯗꯗꯤ ꯐꯤꯂꯝ ꯗ꯭ꯔꯃꯥꯒꯨꯝꯅ ꯁ꯭ꯂꯣ ꯃꯣꯁꯟ ꯁꯤꯟ ꯑꯣꯏꯔꯦ꯫ ꯊꯥꯁꯅꯥꯒꯤ ꯃꯤꯠꯆꯤꯒꯤ ꯇꯦꯟꯅ ꯄꯥꯜꯂꯕ ꯃꯥꯜꯂꯤ꯫ ꯃꯊꯃꯣꯏ ꯃꯄꯥꯗ ꯃꯈꯨꯠ ꯑꯗꯨ ꯊꯝꯗꯨꯅ ꯅꯣꯛꯐꯦ ꯇꯧꯔꯝꯂꯒ ꯃꯥꯁꯨ ꯀ꯭ꯂꯥꯁꯔꯨꯝꯗ ꯂꯥꯛꯏ꯫ ꯔꯣꯅꯥꯟ ꯁꯦꯀꯦꯟ ꯕꯦꯟꯁꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯂꯦꯟꯅ ꯊꯥꯔ ꯕꯦꯟꯁꯇ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯐꯝꯃꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯁꯤꯜꯀꯤ ꯍꯣꯏꯒ ꯀ꯭ꯂꯥꯁꯇ ꯆꯪꯂꯛꯏ꯫ ꯆꯤꯡꯂꯦꯟꯅ ꯊꯥꯔ ꯕꯦꯟꯁꯇ ꯐꯝꯕ ꯑꯗꯨ ꯎꯕꯗ ꯃꯈꯣꯏꯁꯨ ꯅꯨꯄꯤꯔꯣꯝꯒꯤ ꯊꯥꯔ ꯕꯦꯟꯁꯇ ꯐꯝꯖꯤꯜꯂꯤ꯫ ꯇꯧꯔꯤꯕ ꯏꯔꯥꯡꯗꯨ ꯆꯤꯡꯂꯦꯟꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦ꯫ ꯁꯤꯜꯀꯤꯅ ꯑꯃꯁꯦ ꯈꯗꯥꯡꯒ ꯃꯦꯠꯂꯒ ꯐꯝꯈ꯭ꯔꯦꯅꯦ, ꯅꯪꯁꯨ ꯇꯧꯅꯦ꯫ ꯂꯤꯟꯊꯣꯏꯅ ꯅꯪꯅ ꯍꯥꯏꯗ꯭ꯔꯁꯨ ꯇꯧꯖꯔꯕꯗꯣ, ꯑꯩ ꯎꯕꯗ ꯉꯥꯎꯔꯕ ꯀꯩꯅꯣ, ꯅꯣꯛꯐꯦꯛꯀ ꯌꯥꯝ ꯇꯧꯏꯅꯦ꯫ ꯑꯣꯏꯔꯝꯒꯅꯤ ꯀ꯭ꯂꯥꯁ ꯑꯁꯤꯗ ꯃꯥꯅ ꯌꯦꯡꯅꯤꯡꯗꯧꯕ ꯃꯁꯛ ꯐꯖꯕꯤ ꯑꯇꯩ ꯀꯅꯥꯕꯨ ꯌꯥꯎꯔꯤꯒꯦ ꯌꯦꯡꯉꯣꯗꯅ꯫ ꯑꯩꯒꯤ ꯁꯛꯁꯦ ꯎꯕꯗꯅꯤꯅꯦ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯉꯥꯎꯔꯒ ꯆꯠꯅꯔꯤꯁꯦ꯫ ꯂꯤꯟꯊꯣꯏ ꯍꯣꯏꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯆꯤꯡꯂꯦꯟꯗꯤ ꯇꯥꯕ ꯁꯪꯗꯦ꯫ ꯀꯟꯅ ꯇꯥꯔꯁꯅꯨ ꯃꯇꯥꯒꯨꯝ ꯉꯥꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯁꯅꯥꯒꯤ ꯋꯥꯈꯜꯗ ꯇꯥꯎꯔꯤꯉꯩ ꯃꯤꯅ ꯉꯥꯡꯅ ꯁꯛꯅꯕ ꯑꯃꯠꯇ ꯇꯥꯗꯦ꯫ ꯑꯣꯖꯥ ꯆꯪꯂꯛꯂꯦ꯫ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯔꯣꯅꯥꯟꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯂꯛꯅꯔꯛꯏ꯫ ꯌꯥꯔꯦ ꯈꯔ ꯃꯪꯉꯗꯤ ꯅꯣꯛꯐꯦꯛꯀ ꯁꯨꯝ ꯇꯧ ꯂꯩꯅꯦ꯫ ꯔꯣꯅꯥꯟꯅ ꯈꯪꯗꯦꯕꯣ, ꯍꯦꯂꯣꯏ ꯇꯣꯝꯕꯤ ꯑꯣꯛꯅꯕ ꯀꯥꯏꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ꯫ ꯃꯥꯒꯤ ꯁꯝꯂꯥꯡꯅ ꯍꯥꯏꯔꯛꯄꯗ ꯆꯣꯡꯈꯤꯕ ꯏꯁꯤꯡ ꯃꯔꯤꯛꯇꯣ ꯑꯩꯉꯣꯟꯗꯗꯤ ꯅꯨꯡꯁꯤ ꯏꯔꯤ ꯈꯤꯜꯂꯛꯄꯒꯨꯝꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯗꯤ ꯉꯥꯎꯔꯒ ꯆꯠꯂꯁꯨ ꯆꯠꯆꯔꯒꯦ ꯁꯤꯗ ꯂꯩꯔꯦ꯫ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯆꯤꯡꯂꯦꯟꯁꯨ ꯍꯥꯏꯐꯦꯠ ꯇꯥꯔꯛꯏ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯊꯥꯁꯅꯥꯒꯤꯔ ꯍꯥꯏꯅ ꯈꯔꯁꯨ ꯆꯤꯡꯅꯩ꯫ ꯔꯣꯅꯥꯟꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯃꯪꯗ ꯐꯥꯎ ꯊꯥꯁꯅꯥꯅ ꯁꯣꯜꯂꯦ꯫ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯤꯅꯦꯅ ꯑꯃꯨꯔꯛꯈꯛ ꯍꯥꯏꯔ ꯇꯣꯛꯑꯦ꯫ ꯅꯨꯄꯥ ꯀꯣꯏꯕꯁꯨ ꯅꯠꯇꯦ, ꯌꯥꯗ꯭ꯔꯤꯐꯥꯎ ꯒꯤꯔꯤ ꯇꯧꯅꯦ ꯍꯦꯛꯇ꯫ ꯒꯤꯔꯤ ꯇꯧꯔꯒ ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯗꯤ ꯁꯥꯎꯔꯒ ꯇꯣꯛꯑꯗꯤ꯫ ꯅꯨꯄꯤ ꯍꯥꯏꯕ ꯖꯤꯕꯁꯦ ꯑꯃꯨꯛ ꯍꯥꯏꯕꯗ ꯑꯃꯠꯇ ꯌꯥꯗꯕꯅꯤꯀꯣ꯫ ꯀꯣꯏꯇꯥꯟꯒ ꯇꯥꯟꯅꯕ ꯒꯤꯔꯤꯒ ꯇꯛꯄꯗꯨꯅꯤ ꯃꯣꯏꯅ ꯌꯥꯝ ꯄꯥꯝꯖꯩꯁꯦ꯫ ꯇꯛꯄꯕꯨ ꯀꯜꯂꯗꯤ ꯅꯨꯡꯗ ꯐꯥꯎ ꯇꯨꯝꯕꯅꯦ꯫ ꯅꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯅꯨꯡꯁꯤꯕ ꯍꯦꯃꯜꯂꯁꯨ ꯀꯤꯕ ꯑꯃ ꯌꯥꯎꯏꯁꯦ꯫ ꯊꯥꯁꯅꯥꯒꯤ ꯃꯃꯤꯡ ꯄꯜꯂꯛꯄꯗꯒꯤ ꯆꯤꯡꯂꯦꯟꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ꯫ ꯃꯊꯟꯇ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯐꯥꯎꯔꯛꯏ꯫ ꯑꯣꯖꯥꯅ ꯇꯥꯛꯂꯤꯕꯗꯨ ꯇꯥꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀ꯭ꯂꯥꯁ ꯑꯗꯨ ꯉꯨꯔꯨ ꯉꯥꯡꯕ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯍꯣꯏ, ꯀꯅꯥꯅꯣ ꯉꯨꯔꯨ ꯉꯥꯡꯉꯤꯁꯦ? ꯑꯩꯅ ꯇꯥꯛꯏꯁꯦ ꯐꯥꯒꯤꯔꯣ? ꯅꯣꯏ ꯂꯣꯏꯅ ꯍꯩꯕ ꯂꯣꯏꯔꯕꯣ? ꯅꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦꯔꯣ? ꯑꯩ ꯊꯣꯛꯈ꯭ꯔꯒꯦ꯫ ꯀꯣꯏꯁꯟ ꯍꯪꯉꯨꯔꯗꯤ ꯑꯃꯠꯇ ꯈꯨꯝꯃꯣꯏꯅꯦ꯫ ꯑꯣꯖꯥ ꯑꯗꯨꯅ ꯂꯥꯎꯔꯛꯄꯗꯩ ꯉꯁꯥꯏ ꯃꯈꯩ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯟꯁꯨ ꯈꯪꯄ꯭ꯔꯦ ꯈꯪꯏ꯫ ꯑꯣꯖꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯁꯣꯝꯗꯅ ꯈꯅꯥꯎ ꯄꯣꯡꯒꯩ ꯋꯥꯅ ꯇꯥꯛꯑꯒ ꯅꯣꯏꯅ ꯂꯥꯡꯗꯅ ꯂꯩ꯫ ꯑꯦꯛꯖꯥꯝꯗ ꯅꯨꯡꯉꯥꯏꯅꯤ꯫ ꯈꯤꯇꯪ ꯁꯣꯏꯔꯛꯎ ꯊꯕꯠ ꯀꯛꯀꯦꯕ꯫ ꯄꯥꯁ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣꯕ꯫ ꯑꯣꯖꯥ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯔꯦꯁꯄꯦꯛꯁꯨ ꯎꯠꯇꯕ꯫ ꯑꯣꯖꯥ ꯑꯗꯨꯅ ꯁꯥꯎꯕ ꯎꯕꯗ ꯀꯅꯥ ꯑꯃꯠꯇ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯇꯨꯃꯤꯟ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯀ꯭ꯂꯥꯁꯁꯨ ꯃꯈꯥ ꯆꯠꯊꯔꯛꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯥ ꯊꯛꯄ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯔꯣꯅꯥꯟꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯔꯛꯏ꯫ ꯁꯠ ꯂꯣꯏꯁꯤꯜꯂꯣ, ꯊꯥꯁꯅꯥ ꯆꯠꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ꯫ ꯃꯃꯥꯟꯅꯕꯁꯤꯡꯅ ꯈꯨꯝꯂꯛꯏ꯫ ꯅꯪꯅꯤꯍꯦ, ꯕꯦꯜ ꯇꯥꯕꯗ ꯉꯥꯏꯔꯤ꯫ ꯑꯗꯨꯏꯁꯨ ꯂꯥꯛꯑꯣꯕ꯫ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯟ ꯐꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯥꯁꯅꯥ ꯍꯣꯏꯒꯤ ꯀ꯭ꯂꯥꯁ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩ꯫ ꯔꯣꯅꯥꯟ ꯍꯣꯏꯒꯤ ꯀ꯭ꯂꯥꯁꯇꯒꯤ ꯊꯣꯛꯂꯛꯄꯒ ꯊꯥꯁꯅꯥꯅ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯔꯦ꯫ ꯊꯥꯁꯅꯥꯅ ꯊꯣꯛꯂꯛꯄꯗ ꯆꯤꯡꯂꯦꯟꯅ ꯐꯠ ꯆꯪꯁꯤꯜꯂꯒ ꯀꯧꯁꯤꯜꯂꯤ꯫ ꯍꯤꯡꯆꯥꯕꯤ, ꯌꯨꯅꯤꯠ ꯇꯦꯁꯀꯤ ꯀꯌꯥꯝ ꯄꯥꯔꯒꯦ? ꯀꯩꯝ ꯄꯥꯗ꯭ꯔꯤꯗ, ꯅꯪꯗꯤ? ꯈꯪꯉꯦ, ꯄꯥꯔꯝꯃꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯣꯛꯄ ꯄꯥꯝꯃꯨꯕ꯭ꯔꯥ ꯀꯩꯅꯣ? ꯑꯗꯣ ꯁꯥꯟꯅꯕ ꯊꯣꯛꯇꯣꯏꯔꯥ? ꯊꯣꯛꯇꯣꯏꯅꯦ꯫ ꯅꯪꯗꯤ ꯉꯁꯤꯁꯨ ꯃꯤ ꯈꯟꯅꯗꯣꯏꯔꯥ? ꯑꯁꯤ ꯑꯃꯨꯛ ꯍꯧꯔꯛꯑꯦ꯫ ꯑꯩꯕꯨ ꯃꯤ ꯌꯥꯝ ꯈꯟꯅꯒꯟꯕꯗꯧꯅ꯫ ꯆꯠꯂꯝꯃꯣ, ꯑꯩ ꯂꯩꯍꯧꯔꯒꯦ꯫ ꯑꯆꯥꯄꯣꯠ ꯃꯁꯤꯡ ꯍꯦꯟꯅꯒ ꯂꯧꯁꯤꯟꯒꯅꯨꯀꯣ, ꯃꯤꯒꯤ ꯀꯣꯟꯅꯔꯣꯏ꯫ ꯊꯣꯏꯕꯤꯅ ꯈꯨꯝꯃꯛꯏ꯫ ꯑꯩꯈꯣꯏꯗꯤ ꯅꯪꯗꯧꯅ ꯇꯧꯖꯗꯕꯗꯣ꯫ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛꯇꯨ ꯐꯥꯎꯕ ꯆꯥꯅꯤꯡꯗꯗꯅ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯑꯀꯥꯟꯁꯤꯗ꯫ ꯆꯤꯡꯂꯦꯟ ꯃꯈꯣꯏꯒꯤ ꯔꯨꯝꯂꯣꯝꯗ ꯆꯪꯉꯛꯏ꯫
ꯑꯗꯨꯒ ꯊꯣꯡ ꯃꯅꯥꯛꯇꯒꯤ ꯑꯃꯨꯛ ꯂꯥꯎꯔꯛꯏ꯫ "ꯍꯣ, ꯈꯪꯖꯔꯦ, ꯃꯥꯜꯂꯤꯉꯩꯗ ꯇꯣꯛꯍꯧꯔꯣ"꯫ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯃꯍꯩ ꯂꯝꯄꯥꯛꯂꯣꯝꯗ ꯁꯥꯟꯅꯕ ꯊꯣꯛꯅꯔꯛꯂꯤ꯫ ꯊꯥꯁꯅꯥ ꯍꯣꯏꯒꯤ ꯔꯨꯝꯗ ꯂꯩꯔꯤꯕ ꯃꯈꯣꯏ 10ꯗꯤ ꯃꯌꯥꯝꯅ ꯊꯣꯛꯅꯔꯤꯉꯩ ꯑꯣꯖꯥꯁꯤꯡ ꯎꯗ꯭ꯔꯤꯉꯩꯗ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯅꯍꯧꯁꯤ ꯍꯥꯏꯕꯗꯩ ꯂꯩꯊꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯣꯖꯥꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯂꯝꯄꯥꯛꯇ ꯁꯥꯟꯅꯕ ꯊꯣꯛꯈꯤꯕꯒ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯁꯥꯟꯅꯕꯒꯤꯗꯃꯛ ꯄꯨꯂꯞ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯅ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯃꯌꯥꯝꯗꯨꯗ ꯍꯥꯏꯔꯛꯏ꯫ "ꯂꯥꯎ, ꯁꯠ ꯆꯥꯅꯕ ꯇꯧꯁꯤ꯫ ꯃꯤꯃꯤ ꯄꯨꯊꯣꯛꯅꯔꯛꯑꯣ꯫ ꯑꯩꯒ ꯁꯣꯅꯥꯂꯤꯒ ꯆꯠꯂꯒꯦ꯫ ꯀꯤꯆꯟꯗꯩ ꯀꯣꯕꯤ ꯍꯨꯔꯥꯜꯂꯨꯔꯒꯦ꯫ ꯅꯣꯏ ꯑꯇꯩ ꯁꯦꯝꯕ ꯍꯧꯔꯝꯃꯣꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯒ ꯁꯣꯅꯥꯂꯤꯒ ꯀꯤꯆꯟꯂꯣꯝꯗ ꯂꯥꯛꯏ꯫ ꯑꯗꯨꯒ ꯂꯣꯟꯅ ꯆꯪꯗꯨꯅ ꯀꯤꯆꯟꯗꯒꯤ ꯀꯣꯕꯤꯒ ꯉꯥꯔꯤꯒ ꯇꯤꯜꯍꯧꯒ ꯄꯨꯗꯨꯅ ꯑꯃꯨꯛ ꯒꯣꯗ꯭ꯔꯣꯡ ꯆꯦꯜꯂꯛꯏ꯫ "ꯁꯦ, ꯉꯥꯔꯤꯁꯨ ꯇꯤꯜꯍꯧꯁꯨ ꯂꯣꯏ ꯌꯥꯎꯔꯛꯑꯕꯅꯦ꯫ ꯉꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯃꯅꯝ ꯑꯃꯨꯛ ꯄꯥꯏꯊꯣꯛꯈ꯭ꯔꯗꯤ ꯆꯩ ꯑꯃꯨꯛ ꯆꯥꯅꯅꯤ"꯫ ꯊꯥꯁꯅꯥꯅ "ꯊꯣꯏꯕꯤ, ꯉꯥꯔꯤꯗꯣ ꯃꯈꯥꯗ ꯀꯨꯝꯃꯒ ꯆꯦ ꯑꯃ ꯌꯣꯝꯂꯒ ꯂꯧꯔꯨꯔꯣ꯫ ꯑꯗꯨꯒ ꯆꯦ ꯃꯀꯨꯗꯣ ꯗꯁꯕꯤꯟꯗ ꯍꯥꯞꯆꯤꯜꯂꯝꯃꯣ꯫ ꯏꯁꯤꯡ ꯕꯣꯇꯜꯁꯤꯒ ꯄꯨꯈ꯭ꯔꯣꯁꯦ꯫ ꯉꯥꯔꯤꯗꯣ ꯂꯧꯕ ꯂꯣꯏꯕꯒ ꯆꯥꯝꯊꯣꯛꯑꯣ, ꯃꯅꯝ ꯈꯔ ꯐꯅꯕ"꯫ "ꯍꯣꯏ, ꯅꯣꯏꯅꯦ ꯀꯣꯕꯤ ꯀꯩꯀꯥꯗꯣ ꯁꯣꯏꯕ ꯂꯣꯏꯁꯤꯜꯂꯝꯃꯣꯀꯣ꯫ ꯃꯤꯁꯣꯏ ꯆꯪꯉꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦꯕ"꯫ ꯈꯔ ꯑꯃꯅ ꯍꯣꯔꯁ ꯕ꯭ꯂꯦꯗ ꯄꯨꯊꯣꯛꯑꯒ ꯀꯣꯕꯤ ꯁꯣꯏꯕ, ꯇꯤꯜꯍꯧ ꯁꯣꯏꯕ ꯇꯧꯅꯔꯤ꯫ ꯈꯔ ꯑꯃꯅ ꯃꯤꯃꯤ ꯃꯁꯂꯥ ꯑꯗꯨ ꯈꯣꯛꯇꯣꯛꯂꯤ꯫ ꯊꯣꯏꯕꯤ ꯍꯣꯏꯁꯨ ꯀꯥꯈꯠꯂꯛꯏ꯫ ꯁꯤꯡꯖꯨ ꯁꯨꯕ ꯂꯣꯏꯁꯤꯜꯂꯒ ꯍꯣꯕꯦ ꯆꯥꯅꯔꯤ꯫ ꯑꯃꯨꯛꯁꯨ ꯑꯣꯖꯥ ꯂꯥꯛꯄ꯭ꯔꯅ ꯌꯦꯡꯉꯤ꯫ ꯑꯁꯣꯝꯗꯅ ꯆꯤꯡꯂꯦꯟꯅ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯔꯤꯕ ꯑꯗꯨꯗ ꯊꯥꯁꯅꯥ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯉꯛ ꯇꯦꯛꯄ ꯃꯈꯩ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯎꯗꯕ ꯑꯗꯨꯗ ꯔꯨꯝꯂꯣꯝꯗ ꯂꯩꯍꯧꯕ ꯑꯣꯏꯔꯝꯂꯅꯤ ꯈꯜꯂꯒ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯕ ꯍꯧꯔꯦ꯫ ꯑꯣꯖꯥꯁꯤꯡꯅ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯁꯥꯟꯅꯕ ꯌꯦꯡꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ "ꯃꯤꯁ ꯁꯟꯖꯟ, ꯃꯤꯁ ꯍꯣꯏꯒꯤ ꯔꯨꯝꯒꯤ ꯑꯉꯥꯡꯈꯩꯗꯨꯗꯤ ꯂꯥꯏꯔꯤꯛ ꯐꯕꯅꯤꯅ ꯌꯨꯅꯤꯠ ꯇꯦꯁꯀꯤ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩꯍꯧꯔꯕꯣ? ꯀꯩꯅꯣ ꯑꯃꯠꯇ ꯎꯗꯦꯅ"꯫ ꯃꯤꯁ ꯁꯟꯖꯟꯅ ꯈꯨꯝꯃꯛꯏ꯫ "ꯂꯥꯏꯔꯤꯛ ꯄꯥꯍꯧꯔꯤꯔ ꯇꯨꯝꯍꯧꯔꯤꯔ ꯈꯪꯄꯣꯠꯇꯦꯗ꯫ ꯂꯝꯕꯨꯗꯤ ꯑꯃꯠꯇ ꯍꯦꯟꯗꯦ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯗꯣ꯫ ꯑꯃꯨꯛ ꯍꯥꯏꯕꯗ ꯁꯠ ꯇꯧꯏ꯫ ꯑꯗꯨꯅ ꯁꯦꯟꯅꯕꯗꯤ ꯀꯌꯥ ꯋꯥꯗꯦ꯫ ꯅꯍꯥꯟ ꯅꯣꯡꯃꯅ ꯑꯩꯅ ꯑꯍꯤꯡ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯑꯉꯥꯡ ꯑꯃ ꯃꯈꯣꯟ ꯇꯥꯏꯌꯦꯅ ꯌꯦꯡꯉꯨꯕ, ꯑꯗꯨꯒꯗꯤ ꯊꯥꯁꯅꯥ ꯑꯣꯏꯔꯝꯃꯦ꯫ ꯑꯩꯅꯗꯤ ꯊꯥꯁꯅꯥꯁꯦ ꯑꯍꯤꯡ ꯍꯧꯒꯠꯂꯒ ꯂꯥꯏꯔꯤꯛ ꯄꯥꯔꯤꯅꯦ ꯀꯥꯏꯅ ꯈꯜꯂꯨꯔꯦ꯫ ꯃꯥꯗꯤ ꯆꯨꯔꯣꯜ ꯂꯣꯟꯕ ꯑꯣꯏ ꯂꯩꯔꯝꯃꯤꯕ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯣꯖꯥꯁꯤꯡꯗꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯤꯁ ꯁꯟꯖꯟꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯃꯥꯒꯤ ꯄꯣꯖꯤꯁꯟꯗꯨꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯨꯃꯥꯟ ꯑꯃꯅꯤ꯫ ꯋꯥꯜꯗ ꯉꯥꯊꯔꯒ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯇꯨꯝꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯃꯃꯥꯏꯗꯨꯁꯨ ꯐꯤ ꯌꯦꯠꯁꯤꯟꯕꯅ ꯐꯖꯅ ꯎꯗ꯭ꯔꯕ꯫ ꯑꯩꯗꯤ ꯑꯍꯤꯡꯗꯨꯗꯅꯦ ꯏꯊꯟꯇ ꯅꯣꯛꯄꯗ". ꯁꯣꯝꯗꯅ ꯁꯤꯡꯖꯨ ꯆꯥꯔꯤꯕ ꯃꯈꯣꯏ 10ꯗꯨ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯒ ꯀꯣꯟ ꯁꯠ ꯐꯦꯡꯗꯣꯛꯎꯔꯒ ꯔꯨꯝꯗ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯅꯩ꯫ ꯂꯝꯄꯥꯛꯇ ꯊꯣꯛꯈꯤꯕꯁꯤꯡꯗꯨꯁꯨ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯍꯟꯖꯤꯟꯅꯔꯛꯏ꯫ ꯑꯣꯖꯥꯁꯤꯡꯅ ꯀꯥꯈꯠꯂꯛꯄꯗ ꯃꯈꯣꯏ ꯈꯔ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯦ꯫ ꯃꯈꯣꯏꯒꯤ ꯔꯨꯝꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗ ꯃꯤꯒꯤ ꯔꯨꯝꯒꯤ ꯃꯇꯧ ꯇꯝꯖꯧꯅꯦ, ꯒ꯭ꯌꯥꯟꯁꯨ ꯂꯣꯏꯅ ꯇꯥꯏ, ꯂꯥꯏꯔꯤꯛꯁꯨ ꯂꯣꯏ ꯍꯩ ꯍꯥꯏꯅ ꯑꯦꯗꯚꯥꯏꯁ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯇ꯭ꯔ ꯈꯔ ꯑꯃꯅꯗꯤ "ꯍꯣꯔꯦꯟꯗꯤ ꯑꯩꯈꯣꯏꯁꯨ ꯃꯣꯏꯅ ꯄꯥꯔꯤꯈꯩ ꯃꯇꯨꯡ ꯏꯟꯅꯔꯒ ꯄꯥꯁꯦ"꯫ ꯈꯔ ꯑꯃꯅ "ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯌꯥꯄꯣꯠꯇꯦ". ꯂꯤꯟꯊꯣꯏꯗꯤ ꯀꯂꯛꯄꯣꯏ ꯀꯩꯕꯣꯏ ꯁꯤꯜꯀꯤꯒ ꯃꯨꯔꯨꯝ ꯁꯣꯟꯅꯩ꯫ "ꯏꯁ, ꯄꯛꯇꯕꯤꯁꯤꯡꯁꯤꯒꯤ ꯃꯇꯧꯗꯤ ꯀꯔꯤꯒꯤ ꯇꯝꯗꯣꯏꯕ? ꯒ꯭ꯌꯥꯟ ꯇꯥꯕꯤ ꯁꯥꯕꯗ ꯋꯥꯖꯔꯕꯅꯦ"꯫ ꯁꯤꯜꯀꯤꯁꯨ ꯀꯨꯝꯃꯛꯏ꯫ ꯄꯛꯇꯕꯅ ꯃꯣꯏ ꯃꯉꯥꯏꯔꯦꯅ ꯑꯃꯨꯛ ꯇꯣꯏꯕ, ꯃꯁꯤꯗꯩꯁꯤꯗ ꯂꯥꯏꯔꯤꯛ ꯈꯔ ꯍꯩꯔꯕꯅꯤꯅ"꯫ "ꯀꯥꯟꯅꯗꯦ, ꯃꯍꯩꯗꯨꯝ ꯇꯥꯎꯁꯤ ꯂꯥꯎ꯫ ꯂꯝꯄꯥꯛꯀꯤ ꯎꯐꯨꯟ ꯋꯥꯏꯐꯨꯟ ꯃꯔꯛꯇꯨꯗ ꯂꯩꯔꯨꯕꯒꯤ ꯌꯥꯗ꯭ꯔꯦ꯫ ꯅꯥꯟꯅ ꯀꯦꯔꯒ ꯂꯩꯒꯗꯕꯅꯦ꯫ ꯑꯁꯤꯒꯤ ꯄꯛꯇꯕꯁꯤꯡꯁꯤꯗꯧꯅꯅꯦ ꯍꯥꯄꯨ ꯆꯨꯔꯒ ꯂꯩ ꯌꯥꯄꯣꯠꯇꯦ"꯫ "ꯐꯦꯁ ꯋꯥꯁꯁꯦ ꯄꯨꯔꯛꯑꯒꯦ, ꯇꯥꯋꯦꯜꯗꯣ ꯄꯨꯔꯛꯑꯣ"꯫ "ꯇꯥꯋꯦꯜ ꯃꯅꯨꯡꯗ ꯂꯣꯠꯁꯤꯜꯂꯣ ꯐꯦꯁ ꯋꯥꯁꯇꯣ, ꯅꯠꯇ꯭ꯔꯗꯤ ꯑꯁꯤꯒꯤ ꯑꯣꯖꯥ ꯑꯣꯜ ꯁ꯭ꯇꯣꯛꯁꯦ ꯑꯁꯤꯅ ꯑꯃꯨꯛ ꯎꯈ꯭ꯔꯗꯤ ꯆꯒꯠ ꯉꯥꯡꯀꯅꯤ꯫ ꯌꯥꯝ ꯇꯥꯅꯤꯡꯗꯦꯕ"꯫ ꯀ꯭ꯂꯥꯁꯇ ꯃꯊꯪ ꯂꯥꯡꯅꯔꯦ꯫ ꯊꯥꯁꯅꯥ ꯍꯣꯏꯒꯤ ꯁꯦꯛꯁꯟ Aꯗꯗꯤ ꯁꯥꯇ꯭ꯔ 30 ꯈꯛꯇ ꯇꯥꯏ꯫ ꯑꯌꯥꯝꯕꯅ ꯆꯥꯡꯆꯠ ꯑꯃꯗ ꯂꯥꯏꯔꯤꯛ ꯍꯩ, ꯒ꯭ꯌꯥꯟꯁꯨ ꯇꯥꯏ꯫ ꯑꯃꯒ ꯀꯝꯄꯤꯇꯤꯁꯟꯁꯨ ꯀꯨꯡꯏ꯫ ꯃꯔꯝ ꯑꯁꯤꯅ ꯀ꯭ꯂꯥꯁꯇ ꯂꯥꯛꯂꯒ ꯑꯣꯖꯥ ꯆꯪꯉꯛꯇ꯭ꯔꯤꯉꯩꯗ ꯃꯈꯣꯏ ꯃꯁꯦꯟ ꯈꯪꯗꯕ ꯍꯪꯅꯩ, ꯅꯣꯠ ꯄꯨꯊꯣꯛꯇꯨꯅ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯥꯍꯧꯅꯕ ꯍꯣꯠꯅꯩ꯫ ꯁꯦꯛꯁꯟ Bꯗ ꯆꯪꯒꯗꯕ ꯑꯣꯖꯥ ꯑꯗꯨ ꯁꯦꯛꯁꯟ A ꯐꯥꯎꯔꯒ ꯂꯥꯛꯏ꯫ ꯃꯥꯅ ꯐꯥꯎꯔꯒ ꯆꯠꯄꯗ ꯁꯥꯇ꯭ꯔ ꯑꯃꯠꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯎꯔꯛꯇꯦ꯫ ꯆꯦꯛꯃꯨꯛ ꯐꯥꯎꯕ ꯂꯥꯛꯍꯧꯗꯦ꯫ ꯇꯨꯃꯤꯟ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨ ꯁꯦꯛꯁꯟ B ꯌꯧꯔꯛꯄꯗꯗꯤ
Ka adu puning ninba makai langaga lairami. Makoy mga tara kaktani lairi paraga lairamba. Ayamba ani ahumdi onsinaduna wari saraga lairami. Makoy gi mataw adu ubada oza adu sauning manalori. Wa amata ngangdana thong managda tuminna leptuna yingduna lay. Oza lay haibadu kana amata ude magi thokpa tawraga lay. Nupa macha khara amadi makoy masen babak thajinbi sanaduna hauna noi. Nupi macha singsu chamanay hauna wari sanaduna pulap noktuna lay. Minin mangamu makoy gi mataw adu yingduna lay. Ngayak layraga nupa macha amana oza layba adu rei. Mana matang sarlae haibaday matang uraklay. Oza layramba aduda ayamba tumina laynakri. Nindoyigi bench tudi usithawoidabagi matagum mayaiga duna dumnay. Oza adu tamna changlai bot mamangda leptuna tumina lay. Ngayak layraga hairei. Unit test tawgadaba numit nini khakta ngari. Nokpu nokningi noigi kokse. Laila su pabe wakhalonsu leitaba. Yamna haibra su haite. Hausikpu lahangdana leba. Ngammine noise kari jibano ngaktaba ngamdene. Section da chalaga yungero midi lairiksu loina hairine. Tumin magi noto putoga paraga lewi. Oza su changaudri. Aduna di exam da ma wangbai se masana taba natro. Noibu namai singdo ikaidro. Moina noidigi kari henge. Mamit mari panbro makun mari panbro. Asu wakhal yaudabasibo. School sigi oinadi noina senior most student noina sumai tawragadi makha tabasingnadi kamai tawne moina noidigi kari tamjaninga yaurige. Oza aduna adu thina ngangliba adu ikaigidi haidraga lindoyegi bench di oza adugi mataw tamduna karimnaduna lay. Noina senior most student ni paktabana hanjin taningdabana ngawre. Makoygi mataw adu oza aduna ui. Ahanbadadi sumyinglambani sum sauninglaktuna laurei. Lindoy, stand up! Noi bench to mapana thokro. Lindoygi bench tu luktharaga tumina lay haugalakti. Oza adu amuka hena sauningle. Aina harise kanadano usitrira parents ko hairo thokro chalo amtuna ngasaidigi yinge yawning mane. Lindoygi bench tu punna hauгalaga maning mamang paining amaga mapanda mari thokraga wala duda nga tharaga laikre.